Hoy mayang ngasi ing kumja lising ani kunturuk anouba chahi hauba numit ahanba maktada hoy mayang ngi mafamda sanathonggi manindra konsamai hakna anouba chahi gi yaifa paujal pijari aina lepchari basi Agartala gi Saheed Bhagat Singh Youth Hostel haiba mafam madudani akoi mafam sida ngarang Imphal dagi paijaraga numidang waram phungjaraga mafam sida leijabani masigi mafam si ai chawak pama Saheed Bhagat Singh Youth Hostel Agartala gi maramda paudam jage Agartala gi Saheed Bhagat Singh Youth Hostel leiriba mafam si airport tagi akoi Agartala city lakpa lambi main road haitare akoi main highway da lakpani yam phajaba surrounding ya do ngasai hojik pung nipan ayuki pung nipan khare henjilae somda akoi gi state guest house lei yam phajana semgare ado leichin ji yam thana tai ado ingbasi adum imphal ga manarap tauna horen nungsa thola ga di kari oiba khangjadre aduga hojik faugi di adum imphal ga manarap tauna ingi leichin chi yam phajana thagare akoi gi khongbu oina langminajaba aiga koi nau binod ka ada Saheed Bhagat Singh Youth Hostel si yam chaungna yam phajana marang kaina lei masai da thari masigi lakpasi akoi auto rickshaw ama reserve toroga lakpiba matamda airport tagi lupa chani gumba lorom tai reserve toroga laktaragadi ada akoi ngarang taxi da lakpodu lupa chamri lauki akoi so van ni mafam sida Saheed Bhagat Singh gi mitam phajaba ama khilli lei pareng kasi adu thorongumba magi numit thokpada thorongumba pangthongpada mali mathang Saheed Bhagat Singh Youth Hostel gi si chawrakpa ma utjage masi yam chawba kainoni block si amma ani ahum thokna lei ado si canteen gi saruk ni ado multi gym ama su lei mane naharol singi multi gym sini Youth Hostel sini da canteen ni canteen sing ngarang khoi dinner tawjagiba mayam ubi khre ago masi dormitory si makhal ni masai da leiribase phamung tara thaba tara manga thaba kun thaba kunthra thaba yankhai thaba ju lei hai yankhai humpu ka chanba aduga auditorium auditorium yawi masai da khoi thorom ka pangthokpa manipuri literature ka mari leinaba thorom jing pangthokpa akhoi thengna jagre aduga block si somgi sina block sina block amma ko ani block chow block ahum leire ado leichin ji yam thana thai hoji pung nipan khare hele masai degi askitang leichin chi kitang haidor ade na angai jaban ado somgi state guest house leiriba mafam ji yam songi jungle dawna yam phajaram tai adum change ayukta walking ga chanaba mi thengnaje china dormitory gi block ni yamna nanna machu tana tawi akhoi moigi official staff sing numidang gi pung 3 makhai 8 adoi bawba fajana thabak sudana lei aduga asongi sida su gate ka si asongi sina ahum suba block ni yam chawna asina akhoi single room sing double room sing VIP room sing ai lei jagare khoi AC ga tawrna yam phajana khoi hotel phabo hotel lagi henna marang kaiba
ꯃꯑꯣꯡꯗ ꯂꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯃꯁꯤ ꯁꯍꯤꯗ ꯚꯒꯠ ꯁꯤꯡꯍ ꯌꯨꯠ ꯍꯣꯁꯇꯦꯜ ꯑꯩꯈꯣꯏ ꯂꯥꯛꯃꯤꯟꯅꯖꯕ ꯂꯦꯗꯤꯁ ꯀꯥꯡꯕꯨꯅꯤ ꯃꯈꯣꯏ ꯃꯉꯥꯒꯤ ꯑꯣꯏꯅ ꯔꯨꯝ ꯐꯃꯨꯡ 10 ꯊꯥꯏꯌꯦꯗꯥꯏ ꯅꯣꯏꯒꯤꯗꯣ ꯐꯃꯨꯡ 8 ꯊꯥꯕꯗ ꯃꯣꯏ 5 ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏ ꯅꯨꯄꯥ ꯑꯩꯈꯣꯏ 9ꯒꯤꯅ ꯐꯃꯨꯡ 10 ꯊꯥꯕ꯭ꯔꯥ 10 ꯊꯥꯕ ꯀꯥ ꯑꯃ ꯄꯤꯕꯤ ꯂꯨꯄꯥ ꯆꯥꯝꯃ ꯂꯧꯏ ꯕꯦꯠ ꯑꯃꯗ ꯌꯥꯝ ꯅꯥꯟꯅ ꯕꯦꯠꯇꯨꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜ ꯆꯥꯎꯔꯥꯛꯄ ꯍꯣꯇꯦꯜ ꯑꯃꯗꯒꯤꯗꯤ ꯍꯦꯟꯅ ꯅꯥꯟꯅ ꯊꯝꯃꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯋꯥꯁꯔꯨꯝꯗꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯀꯃꯟ ꯍꯥꯏꯁꯦ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯍꯦꯛꯇ ꯕꯥꯊꯔꯨꯝꯒꯥꯁꯤ ꯄꯔꯦꯡ ꯂꯦꯡꯗꯅ ꯇꯧꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯃꯁꯤꯒꯤ ꯕꯨꯛ ꯇꯧꯕꯤꯕꯁꯤ ꯆꯨꯝꯅꯒꯤ ꯃꯈꯣꯏꯒꯤ ꯒꯨꯒꯜꯗ ꯑꯗꯨꯝ ꯁꯍꯤꯗ ꯚꯒꯠ ꯁꯤꯡꯍ ꯌꯨꯠ ꯍꯣꯁꯇꯦꯜ ꯑꯒꯔꯇꯂꯥ ꯍꯥꯏꯔꯒ ꯑꯗꯨꯝ ꯊꯣꯛꯆꯕ ꯄꯣꯠꯁꯛꯅꯤ ꯑꯩꯈꯣꯏꯒꯤ ꯒꯨꯒꯜꯗ ꯃꯣꯏꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔꯗꯨꯗ ꯑꯗꯨꯝ ꯐꯣꯟ ꯇꯧꯕꯤꯕ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯁꯥꯍꯥ ꯃꯤꯁꯇꯔ ꯁꯥꯍꯥ ꯍꯥꯏꯕ ꯑꯃꯅ ꯃꯣꯏꯒꯤ ꯀꯤꯌꯥꯔ ꯇꯦꯀꯔ ꯑꯣꯏ ꯌꯥꯝꯅ ꯃꯤ ꯐꯩ ꯑꯗꯣ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏ ꯑꯁꯨꯛ ꯅꯨꯄꯤ ꯂꯦꯗꯤꯁ ꯑꯁꯨꯛ ꯖꯦꯟꯁ ꯑꯁꯨꯛ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅꯆꯤꯡꯕ ꯍꯥꯏꯕꯤꯔꯦꯔꯒ ꯃꯣꯏꯅ ꯔꯦꯖꯤꯁꯇꯥꯔꯗ ꯏꯁꯤꯟꯕꯤꯔꯦꯔꯒ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ID ꯀꯥꯔꯗ ꯃꯔꯨ ꯑꯣꯏꯅ ꯑꯙꯥꯔ ꯎꯠꯄꯤꯔꯦꯔꯒ ꯂꯨꯄꯥ 100 ꯈꯛ ꯊꯤꯕꯤꯔꯒ ꯂꯩꯕ ꯌꯥꯏ ꯃꯁꯤ ꯑꯒꯔꯇꯂꯥꯗ ꯀꯔꯤꯗ ꯀꯣꯏꯕ ꯃꯔꯨ ꯑꯣꯏꯅ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯇ꯭ꯔꯤꯄꯨꯔꯥꯁꯤ ꯅꯣꯔꯠ ꯏꯁꯇ ꯑꯒꯔꯇꯂꯥꯁꯨ ꯀꯣꯏꯕ ꯌꯥꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯦ ꯍꯧꯖꯤꯛꯁꯦ ꯂꯣꯏꯅꯃꯛ ꯃꯥꯏꯀꯩ ꯌꯦꯡꯈꯤꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯑꯅꯥꯟꯕ ꯁꯤꯠ ꯅꯥꯟꯕ ꯑꯗꯒꯤ ꯍꯩꯀꯣꯜ ꯂꯩꯀꯣꯜꯅ ꯊꯟꯕ ꯑꯗꯨꯒꯨꯝꯕ ꯁꯤꯒꯤ ꯚꯒꯠ ꯁꯤꯡꯍ ꯁꯤꯒꯤ ꯑꯣꯄꯣꯖꯤꯠ ꯑꯁꯣꯝꯒꯤ ꯁꯣꯔꯣꯛ ꯋꯥꯡꯃꯗ ꯌꯥꯝ ꯐꯖꯕ ꯄꯥꯔꯛ ꯅꯨꯃꯤꯗꯥꯡꯗꯗꯤ ꯑꯩꯈꯣꯏ ꯉꯔꯥꯡ ꯆꯥ ꯅꯨꯡ ꯊꯛꯆꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃꯅꯤ ꯀꯩꯅꯣꯗꯒꯤꯁꯨ ꯃꯤꯗ ꯋꯦꯅꯤ ꯃꯁꯦ ꯑꯩꯈꯣꯏ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯆꯠꯆꯗꯣꯏꯁꯤ ꯁꯤꯗꯒꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯆꯠꯄꯒ ꯑꯗꯒꯤ ꯉꯔꯥꯡ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯂꯥꯛꯄꯗꯨꯒ ꯗꯤꯁꯇꯦꯟꯁꯁꯤ ꯑꯝꯍꯥ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯁꯍꯤꯗ ꯚꯒꯠ ꯁꯤꯡꯍ ꯌꯨꯠ ꯍꯣꯁꯇꯦꯜ ꯑꯒꯔꯇꯂꯥ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯄꯨꯡ 9:30ꯗ 8:30ꯗ ꯑꯩꯈꯣꯏ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯖꯔꯒ ꯀꯥꯟꯇꯤꯟꯗ ꯉꯔꯥꯡ ꯍꯥꯏꯖꯈ꯭ꯔꯦ ꯀꯥꯟꯇꯤꯟꯁꯦ ꯑꯁꯦꯡꯕꯗꯤ ꯍꯧꯖꯤꯛꯁꯤ ꯃꯤ ꯂꯩꯇꯦ ꯅ꯭ꯌꯨ ꯏꯌꯥꯔꯒꯤ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯠ ꯍꯣꯁꯇꯦꯜꯁꯤ ꯏꯍꯥꯡ ꯍꯥꯡꯉꯤ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯗꯤꯟꯅꯔ ꯇꯧꯖꯕꯗꯨꯁꯨ ꯍꯥꯏꯖꯔꯦꯔꯒ ꯃꯣꯏ ꯊꯑꯣꯏꯅ ꯂꯥꯛꯄꯤꯔꯒ ꯉꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯊꯑꯣꯏꯅ ꯂꯥꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯊꯧꯔꯥꯡ ꯇꯧꯕꯤꯔꯤꯕꯅꯤ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯤꯑꯣꯛ ꯃꯤꯆꯥꯟ ꯐꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯌꯨꯠ ꯍꯣꯁꯇꯦꯜꯅꯤ ꯀꯥꯏꯅ ꯂꯩꯔꯤꯕꯗꯨꯗ ꯇꯧꯔꯤꯕꯗꯨꯒ ꯌꯥꯝꯅ ꯃꯑꯣꯡ ꯑꯃꯔꯣꯝꯗ ꯌꯥꯝ ꯈꯦꯠꯅꯩ ꯑꯩꯈꯣꯏ ꯂꯨꯕ ꯅꯥꯟꯕ ꯆꯥꯎꯕ ꯃꯔꯥꯡ ꯀꯥꯏꯕ ꯀꯩꯗꯧꯕ ꯐꯦꯁꯤꯂꯤꯇꯤꯗ ꯑꯗꯒꯤ ꯀꯦꯝꯄꯁꯁꯦ ꯌꯥꯝ ꯅꯥꯜꯂꯤ ꯌꯥꯝ ꯅꯥꯟꯅ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯂꯩꯁꯨ ꯃꯈꯜ ꯁꯨꯅ ꯄꯔꯦꯡ ꯊꯥꯗꯅ ꯀꯩꯗꯧꯗꯅ ꯇꯧꯏ ꯂꯩꯆꯤꯜꯁꯤ ꯁꯨꯝ ꯊꯥꯖꯤꯜꯂꯛꯏ ꯑꯩꯈꯣꯏ ꯄꯨꯡ 9:30ꯗ ꯊꯣꯛꯆꯔꯦꯔꯒ ꯑꯒꯔꯇꯂꯥꯗꯒꯤ ꯁꯤꯜꯆꯔꯒꯤꯗꯃꯛꯇ ꯇ꯭ꯔꯦꯟ ꯇꯣꯡꯖꯒꯅꯤ ꯑꯒꯔꯇꯂꯥ ꯁꯤꯜꯆꯔ ꯑꯦꯛꯁꯄ꯭ꯔꯦꯁ ꯇ꯭ꯔꯦꯟꯅꯤ ꯍꯣꯔꯦꯟ ꯄꯨꯡ 6:30 ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 6:30 ꯑꯩꯈꯣꯏ ꯁꯤꯜꯆꯔ ꯊꯨꯡꯖꯒꯅꯤ ꯑꯗꯨꯒ ꯁꯤꯜꯆꯔꯗꯒꯤ ꯑꯃꯨꯛ ꯕꯣꯟꯇ꯭ꯔꯥꯄꯨꯔ ꯍꯥꯏꯔꯤꯕ ꯕꯔꯥꯛ ꯀꯜꯆꯔꯦꯜ ꯐꯦꯁꯇꯤꯚꯦꯜ ꯇꯧꯒꯗꯧꯔꯤꯕ ꯚꯦꯟꯌꯨꯁꯤꯗ ꯑꯩꯈꯣꯏ ꯆꯥꯎꯔꯥꯛꯅ ꯄꯨꯡ 9 ꯇꯥꯔꯣꯏ 9ꯒꯤ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏ ꯊꯨꯡꯂꯒꯅꯤ ꯑꯗꯨ ꯃꯊꯪ ꯄꯥꯎꯗꯝꯖꯔꯛꯀꯦ